Hello, ma'am. By Amazing Bible Prophecy Minister Nataram Noruk Oxari, Asilokotagra topic Asidi Aina Sad Zapitida, Hangbo Wang Kara, Gimaram Dai Quininem, the sea Aina Hangbo Wang Sing at the D Sam Samna Habida. Mue Bigi Yatang Singbu, Asumbo in a Protestant church in the Bible gets some boy in a Takpiba, Adubu Bible gets some Banatava, Adugi Maram Daina Karahangi, Adugo Makoina Pakum J, 46 Kumba Yatang Sing. Sarasa, Koy Protestant church in the Equina, Mue Bigi Yatang, Niputa Ukumba the Bible gets some boy in a Takpiba, Adubu Bible Nadi, Masilala and Hava, Adugumba, Dugi Maram da Queen Sikara, Samlam Lanina say. Ahan badai ko isho da patna thukse sargada le be pa isho na ki tawgan de ngasi maro ine pa koina bible da di asumbo ina takpi da ba adubu Protestant church kai ada bible ki asumbani haina takpi riba aduga hairiba takpi ba sina mi kya bunam thak tawriba adugu ma takpi ba asigi maram da papchar na ina khara na ina ga tawri masida na hangna bo pipiu tari bisinaw sing da su masigi asumba je phazna loksalaga Atsigumba aran batapi basing asidagi equina lay tolaga nakna Bible tapi basum badugi matuina Zapangam never nana poor pinabu how would enjoy power nana sing view Prabhu Jesu Christ giving the crumjari Amen Nasigi de Yamna sang Nangjaroi Kartentanga Yings Aina hangba question dumak Aina Naquin the screen the young Biodo Moquina Karipa compira crimes in Mandamu Quina Karana in any Amde Matthew 15 the Quipamina saying Mue Bigi Yatang Singbu Sastragi Tambiba Singumna Tambiduna Makoina Ebu Ariamba the Kuramiham. Masiji Su Krishna scribes sing for resisting Naji Su Christagi Matamda Leba Dharmagi Akang Ahi Oza Sing Doctor Singna Makoigi Mue Bigi Sanabido Aduga Mue Benapiba Yatang Singado Ishorgi Bible the Sastra Piba Yatang Singumna Makoina Takpiduna Missing Asida Asumbani Hana Takpida Meva Adu Prabhu Jesu na haibse asmaina makoina takpiduna ishobu aremba da khurami hai ngaseju akhoi gi Protestant church denomination kyamarum da haiba aramba takpiba kyamarum bible na takpidaba bible da dikhara di yawba adubu achumbo ina takpiduna mi kyamarum bu namthak tawreba mi kirambu aremba da ahingba ishodubu aremba da khurama leba adu haiba adugi maram da ikhoni yengse skinde yengbiu aina sumaina question hangi Tell me some commandments of men taught in the Protestant churches as Bible truths, but they are not truths according to the Bible. Aina hangbaje haidi Protestant church da takpiba ya thangkara miyebena takpiba asumbo oina asumbagumna miyebena takpiba ya thangkara haibiu hamne adubu makoise Bible gi matung in the disumdaba adubu koina Protestant church da Mokogi Lusing Basina Asumban and a Bible Gasumban and a Tapiba, Mubegi Yatankara Piwana Ina, question the direct hangbaneva. Adumatam the Mokwenda Puma Kumapa answers a similar excellent question. Yam the public question ego. This gets right to the heart of what Jesus condemn as teaching for doctrine the commandment of man have him. Masi Yishuna Mubegi Yatanking a say Ishogi doctrine in a Tapido, Adugi, Aduda. Adugi Maya Aduda, Adugi Maya Maktada, Mana Maran Sibudo, Aduda, Pura A Hamnishida. Many Protestant churches sincerely teach certain tradition as Bible truth. Aduna, Protestant Cabrumna, Yamna, Bukchen Chengna, Bible Gi Asumbo ina, Sanabi Camerum Butak, Akang Daba Sanabi Camerum Butak Pitambiri, yet those ideas either have no scriptural basis or actually contradict the Bible. High division of Mokona, Sastra Givim Pam Amta Yaudi Natragata Segna, Bible like Pratunga. Here are several major examples with Bible explanation. Bible Nasandona Tapoklon in a Masida Kudam Kamarum lady and high. Ahan Baze Mokona Pirakbaze, Ahan Baze, Sunday sacredness. No margin Misse Shengi. No margin of Mrs. Habani, Natraga Shengi Hena Kurumba. No margin of Mrs. Shengi and Nakwaze, Masi Aran Bani Heaven. No screening Biroko. Third commandment of man. Masi Haiko. Sunday is the Lord's day, a holy day of rest and worship in honor of Christ's resurrection. Have the Amazon have the Sunday's Lord's day ni. Asing Sunday's Lord's day and I can also take some Piraga from an people. Ado aseng ba pothabagi no meaning masi Jesu Christ na hinkatpagi kai khumna bani hena masi ayamba searching da hoti takpiri aduga mokoina pidi bje Bible gi asum badadi
Bible never commands keeping the first day holy. Bible na kaitong da ahanba numit se sengi haina haide aduga masi sengna ngau haina su kaitong da yathang pide. The seventh day, Saturday, is only day God sanctified and blessed. Genesis 2 gi 2-3, Exodus 20 gi 8-10, 4 commandment. Aduna ishona habadi matari ni shupan numir se aikhoina sengdokraba ishona borpi kraba numini haina hai. Even after the resurrection, the apostle continued to keep the Sabbath. Yeshu Krishna hinkalaba matangda phawba sebokna masi Sabbath singai text mayam pirasida Acts 13 gi 14, 42 gi 44, 16 gi 13, 17 gi 2, 18 gi 4 masi gi maramda aina samamangda masi gi maramda kyamarum ngangkhre. Aduna nakoina masi gi maramda hena khangning baleragadi comment da haro aina mata tana awodegna roi phawba kona Bible da Sunday habje text nipan khatang yawe hairaba text nipan asida shogi Sabbath ne habu numi yawde. Moro in Acts chapter 20 da aduga 1 Corinthians chapter 16 gi 2-3 da haije Acts chapter 20 da worship ki service ama yauri adudi hairibo worship service di Saturday night haina kana thangji gi numdang haina hanba yawi masi Paul na kaina namdai gi worship matam neba adubu Bible gi matang de numit tabam de numit tabam se koina no maneba aduna thangji gi numidang je koina Bible gi matang ne de masi cheon gi ahamba numine cheon gi ahamba numira ina hai aduga Acts chapter 16 je masidari ke shumai de Jerusalem da awana taba singi da mona koina nomaji numita na koina pining buda naim da khanto ga thammu haibne masi Sabbath ne haibe kisu gari guma maram amata yaudi ba sida moina hai Sunday worship is a such tradition that came century later, not a Bible command haibne aduna nomaji numita sho khurumba haibe se sahi kya gi sahi cha kya gi matung da lakpa church ki chana bini masi Bible da yathang oina pide haibne isnausa aikhoina na koi ki pastor singda hangmo matam dai ni Sunday numbi se Christian sabala natte Bible ki text amta leite masi Roman Catholic semba numini adubu Protestant isnau singna Roman Catholic na semba miyebi ki chanabi ase khoina tradition ase no khoina numit pui ka khoina numit ase hojite Protestant church singna asukimati ikai khumna reba ikai khumna re ishogi Sabbath tari ni shuba Sabbath ishona borpi bi kraba ishona singdo pi kraba mase Prabhu Jisu Krishna cho masi gi mapu oibaje masi khongaung na reba masi aran bani masi tradition ni aina haiba nate aduga ani shubada makhoina pirak paje sina the immortal soul doctrine ekoi gi soul ekoi gi thawai haje manipudri soul je thawai hare spirit chu thawai hai adudi lal ko spirit ka soul ga de mana de thawai na hanba ya de ahingba punsi ahingba thawai ahingba punsi je masi aikhoina siban aide ekoi gi thawai di siban aide haina ayamba Protestant singna takpiyeba ado masi aran bani hamne masi da man haije mioi ba amana nakoina ai English ta sum pala gadi matam je ya mang khragani aduna ai jam para ro isidai je mi amana siban matanda magi thawai do kudak ta sargada natraga no ta chatli hamne their soul immediately goes to heaven or hell hamne mas amna takpira apo mi ogana sargada chalani pataba mi ogana norok ta nam chatlagani haina sumaina takpi adubo Bible ki asumbadi Bible na haibi badi ekoi gi soul aje English ta soul hamne koi gi soul ase siban nai hamne not necessarily immortal masi ekoina siban ai daba amar oiba sungchu siban ai daba do adu oideba Bible na haibani isho kaktana siban ai daba se layeba adu do akoi mi bi siban ai habje masineba sida Ezekiel 18 gi 4 ga 20 ga jo hai pap toba mi adu soul haibni ga soul gi meaning di mai gi meaning yam lay adu pap toba soul pap toba mi pap toba thawai ado mark si gani haibni masida aduga Ezekiel Ecclesiastic 9:10 da asiba mina karisu khangde hamni aduga masi makhada hay moina pirakoi matuna arang khubam haibasidi Jisu Krista gi mapana ani hinkatpa matamda anba hinkatpa matamda piba khudol amani hay Romans 6:23 habje pap ke thong mane sibani adubu Jisu Krista gi khudon di
lohomba naidabani akhoi Prabhu Jisu Krista gi mapana lohomba naidaba kudol ne hamni shona akhoi pi kudol ni Prabhu Jisu Krista gi mapana lohomba naidaba kudol ne hamni masigi maramda akhoi soul ji gi maram mas yam chawba topic ni sna sam masi pung amada masigi study je akhoi na loiba naiba nate akhoi na karigumba masigi maramda akhoi gi thawai di siba naidi akhoi na miyeb na siraga hek sarga chapra norok chapra habaje masigi maramda na akhoi na pajana khangba taragadi interest laiba mi lairagadi comment da pibiramo ai masigi maramda masa tana sukaina ai Bible dagi hoba dagi mai horon dagi na horaga revelation phawbada masigi maramda Bible na takpibdo adugi maramda sukaina ina naina bangami khogi thawai di siban ai te habje masi aran bani habse Bible dagi action utpangangani na khoine interest lairagadi comment da habiramo adu itardi aina fazana masata na sandok sarake khoni yengji ko khona soul habji ki arthaje thawai spirit habna spirit ka soul ge chamana de chinausa aduna Bible de yengji ko khoi soul habse karai de ge hor ke habje sida mauran tu gi saben dai aduri ge joba ishona lebak ki uphunna mi shamlaga ma ki manatun da hingbi ki shor kamsilami hamni ko sida aduga mi adu ahingba mi oiki hai adu english ta phadana yengji ko ahingba mi oiki hai sida English tana ishona the Lord God formed man of the dust of the ground koina lebak tegi koina lemai gi phundagi habdi lebak tegi koi gi saktam ase seme koi gi mipa aduga and breathed into his nostrils the breath of life havni aing bagi nungsa sor ado maki manaton makul sinda honjalami havni and man became a living soul havni sida soul habji ga artha sida miwe je aing ba thawai amo oirakhi hamni manipudana ahingba mi oiki hamne soul gi athadi mi harja a living soul havni masida haje akhoi gi hakchang cheme hakchang chengra matung da ishogi nungsa soul ahing bagi nungsa soul do haidi bread habjo akhoi gi khoida kamsan bam matam da akhoi je soul holeba soul holabani na akhoi ahing ba habje layeba ado akhoi ni sne kaw da sunga bible na habje soul habje akhoi gi nungsa soul honbaga akhoi gi hakchanga yaudana di soul habse leiteba akhoi na siradi soul ju leitere akhoi da leram ahing bado sumang mangdana atia da natra krai da no paire sat ke habje bible sunga aide khoi na hek soul honba lepa matam da akhoi siradi soul habdo khoi da leiriba ahing bai do soul habdi akhoi da ahing bab leiriba punsi do ahing ba leitere habne khoi je khudam moina khoi mi ama siba matam da khoi gi hakchang mai thadring da natra phumdring khoi hakchang gi body do leiba ado khoi na si de je kamani khangi nungsa sor honda ba matam da khoi na khange ba adubu khoi da sor hola lebi kana no ishogi nungsa sor magi ahing bagi sor do thawai ma da bread ha ga ju khangai ko madu khoi da kamsala ba matam da khoi je sor holeba sor holinge khoi je hinge ba khoi na hingli ba ma khai sor lai ba je khoi gi hakchang da leiba adu masi laitaba matam dai khoi mangi aduga James 2:26 the high Bible na yam theng for as the body without a spirit is dead khoi gi hakchang je thawai out of hakchang di sibni spirit haiba ga ngasai gi English the spirit ki meaning je khoina masi numa haidi je masi kaino ga ma ya artha je khoina sibaga mari lene de badi bread haibne nungsa sor hon ba haibne ma gi bread haibne ma gi artha de khoina bread so hai nimaje Greek kilonda aduga nungsit so hai aduna masiko aduga magi meaning gi amlai thawai aseng bajo hai aduga evil spirit so hai magi meaning gi amlai ba ai khoina aduna spirit habje adubu sigi matang da sibi gi matang da di nungsa sor haibje masine ba khoina holy ba sor je masi shona piraga holan bani masibu ai khoina spirit haraga chu khangnei ba masi aduna koi gi hakchang da ai gi khoi da nungsa sorom ba yaudra de khoi hakchang da khoi siba ko re adoi tari khoina hingliba matam da khoi gi khoi na nungsa sor hon bane soul ne khoi gi body ne ahum je thana ba yade khoi na body ga khoi na holiba nungsa sor ja lepa matam da soul chu lai roi ba nungsa so holiba ma khai khoi da soul hai ba je khoi da ahing ba je khoi da lai kine ba masi bible na tak ba cham bane masi complex hoininga leite khoi ka dong de swai di ko aduga pausan do nan gi 5 ta have je maram di makhoi sigina haiba ahing basing na khangi adubu asi basing na kari amta khangde makhoi gi manasu kari amta leite maram di makhoi bu nungsing ba leite hamni
ꯑꯩꯈꯣꯏ ꯁꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯍꯪꯀꯣ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯪꯗꯦꯕ ꯃꯔꯝꯗꯤ ꯃꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯕꯁꯦ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡꯗ ꯁꯤꯕꯁꯦ ꯇꯨꯝꯕꯒꯁꯨ ꯆꯥꯡꯗꯝꯅꯩꯕ ꯇꯨꯝꯕ ꯃꯇꯝꯗ ꯀꯔꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯗꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗꯣ ꯍꯣꯏ ꯁꯣꯔꯕꯨꯗꯤ ꯍꯣꯜꯂꯦ ꯑꯗꯨꯅꯦꯕ ꯏꯁꯅꯥꯎꯁꯥ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯣꯔ ꯍꯣꯟꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦꯕ ꯃꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯕ ꯃꯇꯝꯗ ꯀꯩ ꯊꯣꯛꯑꯦ ꯑꯃꯗ ꯀꯗꯥꯏꯗ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯕꯥꯏꯕꯜꯅꯗꯤ ꯑꯩꯈꯣꯏꯅ ꯍꯣꯜꯂꯤꯕ ꯅꯨꯡꯁꯥ ꯁꯣꯔꯁꯦ ꯏꯁꯣꯔꯅ ꯄꯤꯕꯅꯤ ꯏꯁꯣꯔ ꯃꯐꯝꯗ ꯆꯠꯂꯦ ꯍꯛꯆꯥꯡꯗ ꯇꯥꯡ ꯄꯥꯅꯩꯅꯤ ꯑꯗꯨꯒ ꯁꯣꯜ ꯍꯥꯏꯕꯁꯦ ꯀꯗꯥꯏꯗ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯦꯕ ꯃꯔꯝꯗꯤ ꯃꯣꯏꯅꯤ ꯇꯤꯟꯅꯗꯕꯗ ꯑꯍꯤꯡꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯦꯕ ꯃꯊꯟꯇ ꯃꯥꯡꯖꯔꯦ ꯃꯁꯤꯗ then shall the dust return to the earth as it was and the spirit shall return unto God who gave it spirit haibniko sida thawai yengjiko manipura kamai hambrada funna hana lairambagumna malamda hangin aduga thawai pibiba ishorgi mafamda thawai hankigani hamni hankigni hadi nungsa sorda ishorna ikhoida pibibani aduna maki mafamda khona siba matamda ishorna pibiba nungsa sorda mana lawgrani mai mafamda hangiraneba khoi kariyamta khangaroi haibase masini aduga ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯔꯥꯡ ꯈꯨꯕꯝꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯥꯏꯗꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯀꯣꯔꯤꯟꯊꯤꯌꯟ 15ꯒꯤ 51ꯗ 54 ꯍꯥꯏ ꯌꯦꯡꯉꯨ ꯑꯩꯅ ꯅꯈꯣꯏꯗ ꯑꯉꯛꯄ ꯑꯃꯨꯛꯀꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯣꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯣꯡꯗꯣꯛꯀꯅꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯍꯥꯏꯕꯅꯤ ꯃꯤꯀꯨꯞ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯈꯞꯄ ꯑꯃꯗ ꯑꯔꯣꯏꯕ ꯄꯦꯔꯦꯁꯤꯡꯒ ꯃꯈꯣꯜꯗ ꯃꯔꯝꯗꯤ ꯄꯦꯔꯦꯁꯤꯡꯒ ꯈꯣꯡꯒꯅꯤ ꯑꯁꯤꯕ ꯃꯤꯁꯤꯡꯗꯣ ꯁꯤꯕ ꯃꯣꯠꯄ ꯅꯥꯏꯗꯕ ꯍꯛꯆꯥꯡ ꯍꯤꯡꯒꯠꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯣꯡꯗꯣꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯅꯥꯏꯕ ꯍꯛꯆꯥꯡ ꯍꯥꯏꯗꯤ ꯃꯣꯠꯄ ꯅꯥꯏꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯃꯣꯠꯄ ꯅꯥꯏꯗꯕ ꯎꯠꯂꯒꯅꯤ ꯁꯤꯕ ꯅꯥꯏꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯁꯤꯕ ꯅꯥꯏꯗꯕ ꯎꯠꯂꯒꯅꯤ ꯍꯥꯏꯕꯅꯤ 53ꯗ 54ꯗ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯣꯠꯄ ꯁꯤꯕ ꯅꯥꯏꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯃꯣꯠꯄ ꯅꯥꯏꯗꯕ ꯍꯛꯆꯥꯡꯗꯣ ꯍꯥꯞꯂꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕ ꯑꯁꯤꯅ ꯁꯤꯕ ꯅꯥꯏꯗꯕ ꯑꯗꯨ ꯍꯥꯞꯂꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ then shall be brought to pass the saying that it is written that is hollow of in victory asiba habje joy tobana yosan gare habje masi haigni hamne aikona siba naidaba punsi je karamba matanda phangani kona prabhu jishna ani shuba lakpa matanda arang khubam phangba mising aduna phangani habje masini aduna na khoina haidaba topic asigi maramda hena khangninba lairaga ju isnausa na khoina aingonda hena masatan hairakpa yagni ko aduga aroibda khoina mu yengchi jamtamna angang infant baptism haidi masi ayamba church ndedi tongnade adubu roman catholic kumba atopa church kharada masi tongnai adu masi mukhoina takpibje angang singje pa original khoije papi oina pokuni madudagi chamthongningai gidamo baptize tawgadamne hai adubu bible na takpibdi hai mark 16:16 he that believe and baptize ani thazaraga koina laining lobo maha adubu kanbigene hamne x2 gi 30 adan khoi pung hongu haibne maramdi puning hongu aduga baptize taw be converted and baptize hamne maramdi khoi gi shode gi khona copy ba phangani aduna angang masana thajaba haibje angang masada kare su khangde aduga makhoida kari haiba makhoidana puning hongba haibje makhoina khangde ba pa haibje makhoina khangde ba pa haibje 4 John 3:4 gi matung nei shogi wain da thang thugai angang na apik pa angang na sahi manga sudri pa angang na apik pa angang sina ya thang kari no habse masi khangwai ba tuna mo khoje baptize to ba de baptize to budi patana wakang khang na khoi kanbi bu mapuni yishuni kanbi mapuni khoi gi pa khida mo sibi gi habse khangla ba matam da khak to gudam ne ba masi gu mak ya marum amsu khona takpi tuna lei aduga ikona baptize to ba habse ising da luk ka tom ne habse romances ki 3 to 5 na asumna haidi besnausa aduga mari shubudana hoi ngasi giding matang asida loisalase aduga makha tarakpada mo khoina 46 to adugi maramda sam tentak na khoina naminasi nakoina haidi basigi maramda hena khangning ba lairagadi nakoina khangbiu masida khoina ChatGPT na pirak karba khuding makse masi bible gi matung na masi ale habje aina loina haiba ngamganeba masi khoina Protestant sing da angang baptize to boru su thawai si banai de san nomai jum se sengi kana huji takpiri ba tambiri bu kudum se lali have jai isamana bible gi text myam guloina na loina proof pi ba ngane ba adana khoina any hari ba huji pan khraba topic sing ajing maram da masa ta na khang ba leira ga di khoina si ba saga sapa norok sapa gi maram da sugai na khang ba leira ga di engon da comment da haira mo ba anoba miroti maruma function da share to view snausa ikhoi shona bible na haibiba bible na takpiba achumbaje ya thangsing ase
masi inbagi mapane khoi sarga sakhaneba khoi gi pasasing lusingbasingna bible gi asumban miyobi gi chanabi miyobi gi yathangchingbu bible gi asumbomna thakpiriba mi kamram induna lere hairibasi inbadina khoi norokta sakhaneba madudagi khoi section ji isana bible je patana paraga nainaba matam oire prabhu jisuna lakpa matam oire aduna marum mapang singda share tawbiu anoba mi audio subscribe tawbiu koi प्रार्थना तौमिनसे सगदलै बे पायम थागसरेना कितबगandagi कोइना होजिक याम प्रोटेक्शन चर्चिंगदा अखोइ मियबना पिबा याथंचिंग असे बाइबल के असुमबगुमना ताकपिरि अदु हाइरेबसिदि बाइबल के असुमब नत्तबनि अदुना हाइरेबा सिंग मरमदा कोइना खतंग नैना खरबसिदा बोर्बना बिउ मखाता नैना बिदु सुनाना बो पिबिउ प्रभु यीशु गिमिदा खुरुमजरि आमेन।